ꯂꯥꯏꯚꯁꯤ ꯊꯥꯗꯕꯀꯣ Sabirle Pinkip, hi. Chak Charabo Pinky. ꯑꯩꯒꯤ ꯀꯦꯞꯁꯟꯗ ꯏꯕꯗꯨꯗ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯀ꯭ꯋꯦꯁꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯣ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯔꯦ ꯄꯤꯡꯀꯤ ꯍꯟꯗꯛ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯕ ꯂꯦꯞꯄꯨꯔꯦ ꯑꯩ ꯍꯞꯇꯥꯃꯨꯛꯀꯤ ꯆꯥꯡ ꯂꯥꯏꯚ ꯊꯥꯕ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯂꯥꯏꯚꯁꯤ ꯊꯥꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯀ꯭ꯋꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯑꯩꯅ ꯀꯦꯞꯁꯟꯗ ꯏꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣ ꯃꯌꯥꯝ ꯑꯦꯋꯥꯔ ꯑꯣꯏꯅꯉꯥꯏꯗꯃꯛꯇ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯔꯕꯤ ꯈꯥꯟ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯀꯣ ꯑꯩ ꯄꯨꯡ 12 ꯕꯥꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯏꯀꯣ ꯃꯌꯦꯛ ꯁꯦꯡꯍꯜꯂꯣ ꯍꯥꯏꯀꯣ ꯃꯌꯦꯛ ꯁꯦꯡꯍꯟꯒꯦ ꯃꯌꯦꯛ ꯁꯦꯡ ꯅꯦꯠꯋꯥꯛ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯩꯅꯤꯀꯣ ꯔꯕꯤ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏ ꯔꯕꯤ ꯀꯦ ꯍꯩꯁꯀꯣ ꯔꯕꯤ ꯀꯦ ꯍꯩꯁ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯌꯥꯏꯐꯕ ꯍꯨꯏꯗ꯭ꯔꯣꯝ ꯌꯥꯏꯐꯕ ꯍꯨꯏꯗ꯭ꯔꯣꯝ ꯀꯨꯏꯔꯦ ꯎꯈꯤꯗꯕꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯌꯥꯏꯐꯕ ꯍꯨꯏꯗ꯭ꯔꯣꯝ ꯑꯩ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯅ ꯏꯖꯔꯤꯕ ꯀꯦꯞꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯀ꯭ꯋꯦꯁꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯄꯨꯡ ꯊꯦꯡꯅ ꯇꯨꯝꯃꯤ ꯔꯕꯤ ꯀꯦ ꯍꯩꯁ ꯑꯩ ꯄꯨꯡꯁꯦ 13 ꯕꯥꯔꯣ ꯑꯗꯨꯝ ꯊꯦꯡꯅ ꯇꯨꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯟꯅ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨꯝ ꯂꯩꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯞ ꯌꯥꯏꯐꯕ ꯍꯨꯏꯗ꯭ꯔꯣꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯦ ꯑꯥꯔ ꯑꯔꯕꯥꯁ ꯁꯦꯡꯍꯜꯂꯝꯃꯤ ꯀꯝꯗꯧꯔꯤꯒꯦ ꯏꯇꯥꯎ ꯌꯥꯏꯐꯕ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯁꯕꯤꯔꯂ ꯄꯤꯡꯀꯤ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯝꯇ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯣ ꯃꯌꯦꯛ ꯚꯤꯗꯤꯑꯣꯁꯤ ꯁꯦꯡꯕ꯭ꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯤꯀꯣ ꯈꯤꯇꯪ ꯁꯦꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯗꯨꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯚꯥꯏ ꯅꯨꯄꯤ ꯊꯤꯔꯕꯣ ꯄꯥꯈꯪꯂꯣ ꯚꯥꯏꯁꯦꯅ ꯁꯤꯡꯒꯟꯅꯤ ꯔꯕꯤ ꯀꯦ ꯍꯩꯁ ꯁꯤꯡꯒꯟ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕꯦꯆꯂꯔꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯁꯤꯡꯒꯟꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯔꯕꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯝꯇ ꯊꯝꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯦ ꯑꯥꯔ ꯑꯔꯕꯥꯁꯅꯗꯤ ꯃꯌꯦꯛ ꯁꯦꯡꯍꯜꯂꯣꯒ ꯍꯥꯏꯔꯝꯃꯒ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯍꯥꯏ 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 ꯄꯤꯡꯀꯤ ꯑꯦ ꯑꯔꯕꯥꯁ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ
ꯍꯥꯏ 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 ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯅ ꯊꯥꯔꯤꯕ ꯂꯥꯏꯐꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯂꯥꯏꯐ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯦꯞꯁꯟꯗꯁꯨ ꯏꯔꯕꯅꯤꯀꯣ ꯏꯟꯗꯤꯌꯥꯁꯤ ꯅꯤꯡꯈꯥ ꯇꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯃꯨꯁꯂꯤꯝꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯗꯥꯏꯇ ꯂꯧꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯠ ꯈꯣꯏ ꯏꯟꯗꯤꯌꯥꯁꯤ ꯅꯤꯡꯈꯥ ꯇꯝꯅꯉꯥꯏ ꯍꯣꯠꯅꯕ ꯀꯥꯟꯗ ꯑꯗꯨꯒ ꯀꯃꯦꯟꯁꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯀꯃꯦꯟꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯃꯇꯥꯡꯗ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣꯀꯣ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯅ ꯀꯦꯞꯁꯟꯗ ꯏꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯕꯨ ꯋꯥꯍꯪ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯀꯦꯞꯁꯟꯗꯁꯨ ꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯟ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯀꯦꯞꯁꯟꯗ ꯏꯖꯕꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯥꯏꯗꯤ ꯈꯪꯗꯅ ꯂꯩꯕꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯔꯕꯤ ꯀꯦ ꯍꯩꯁ ꯕꯥꯏ ꯀꯩꯅꯣ ꯀꯃꯦꯟ ꯂꯥꯛꯈꯤꯗꯦ ꯔꯕꯤ ꯄꯤ ꯍꯩꯁꯁꯤꯁꯨ ꯀꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯝ ꯑꯩ ꯍꯥꯏꯖꯒꯦ ꯃꯤꯁꯦ ꯈꯤꯇꯪ ꯌꯥꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯅ ꯈꯟꯕꯅꯤ ꯇꯣꯄꯤꯛꯁꯤꯒ ꯏꯟꯇꯔꯦꯁ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯄꯤꯡꯀꯤ ꯀꯩꯅꯣ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦꯀꯣ ꯔꯕꯤ ꯀꯦ ꯍꯥꯏꯁꯤ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯁꯍꯤꯔ ꯑꯍꯃꯠ ꯁꯍꯤꯔ ꯑꯍꯃꯠ ꯅꯧꯅ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯔꯛꯄ ꯑꯍꯥꯟꯕꯃꯛꯇꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯍꯜꯂꯣ ꯁꯕꯤꯔ ꯑꯍꯃꯠ ꯆꯥꯛ ꯆꯥꯔꯕꯣ ꯁꯍꯤꯔ ꯑꯍꯃꯠ ꯍꯥꯏꯕꯀꯣ ꯁꯣꯔꯤ ꯑꯩꯅ ꯏꯔꯤꯕ ꯊꯝꯅꯦꯜꯁꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯃꯔꯤ ꯂꯩꯅꯅ ꯀꯣꯏꯁꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯀꯦꯞꯁꯟꯗ ꯏꯔꯤꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯑꯗꯣ ꯁꯍꯤꯔ ꯑꯍꯃꯠ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯚꯥꯏꯁꯦ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯁꯦ ꯀꯥꯏꯗ ꯎꯒꯦ ꯔꯕꯤ ꯀꯦ ꯍꯩꯁ ꯔꯕꯤ ꯀꯦ ꯍꯩꯁꯁꯤ ꯀꯔꯤ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯈꯤꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ
ꯂꯥꯟ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯁꯤ ꯈꯔ ꯄꯤꯛꯑꯦꯕ ꯍꯥꯏꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯀꯤꯂꯥꯗ ꯂꯥꯟ ꯀꯤꯂꯥꯒꯤ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯈ꯭ꯋꯥꯏꯒꯤ ꯇꯣꯞ ꯃꯇꯣꯟꯗꯨꯗ ꯍꯥꯏꯗꯤ ꯐꯤꯔꯥꯟ ꯌꯨꯡꯉꯒ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯤꯔꯥꯟ ꯊꯦꯠꯂꯒ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯐꯤꯔꯥꯟ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟꯁꯤ ꯐꯨꯛꯇꯣꯛꯑꯒ ꯅꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟꯒꯤ ꯐ꯭ꯂꯦꯛꯇꯨ ꯉꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕꯗꯨ ꯅꯈꯣꯏ ꯐꯪꯖꯔꯣ ꯍꯥꯏꯕꯅꯦꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯚꯥꯏꯁꯦ ꯑꯩ ꯀ꯭ꯋꯥꯛꯇꯥꯗꯒꯤꯅꯤ ꯔꯕꯤ ꯀꯦ ꯍꯩꯁ ꯀ꯭ꯋꯥꯛꯇꯥꯗꯒꯤꯅꯦ ꯔꯕꯤ ꯀꯦ ꯍꯩꯁ ꯍꯥꯏꯕꯗꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯧꯂꯥꯅ ꯑꯕꯗꯨꯜ ꯀꯂꯥꯝ ꯑꯖꯥꯗ ꯑꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯈꯣꯏ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯑꯗꯒꯤ ꯏꯟꯗꯤꯌꯥꯟꯒꯤ ꯂꯤꯗꯔ ꯃꯈꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯃꯧꯂꯥꯅ ꯑꯕꯗꯨꯜ ꯀꯂꯥꯝꯅ ꯂꯤꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯤꯡꯈꯥ ꯇꯝꯁꯤꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯁꯤ ꯃꯤ ꯈꯔ ꯄꯤꯛꯑꯦꯕ ꯑꯗꯨ ꯃꯥꯅ ꯃꯤ ꯈꯔ ꯄꯤꯛꯄꯁꯤꯗ ꯁꯨꯝ ꯁꯥꯖꯤꯟ ꯃꯨꯟꯅ ꯈꯟꯅꯕꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯒꯦ ꯑꯩꯅ ꯀꯦꯞꯁꯟꯗ ꯏꯁꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯖꯅꯤꯀꯣ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯔꯕꯤ ꯈꯥꯟꯁꯦ ꯑꯩ ꯃꯤꯁꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯂꯥꯏꯚꯁꯤ ꯔꯕꯤ ꯈꯥꯟꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯥꯍꯤꯔ ꯑꯍꯃꯠꯁꯤ ꯀꯩꯅꯣ ꯀꯦ ꯑꯦꯁ ꯔꯕꯤ ꯍꯟꯗꯛ ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯋꯥꯈꯜ ꯀꯩꯁꯨ ꯍꯟꯊꯕ ꯇꯧꯕꯤꯒꯅꯨ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯏ ꯇꯥꯔꯦ ꯍꯥꯏ ꯔꯥꯍꯨꯜ ꯍꯜꯂꯣ ꯍꯥꯏ ꯏꯁꯥꯞ ꯈꯥꯟ ꯆꯥꯛ ꯆꯥꯔꯕꯣ ꯚꯤꯗꯤꯑꯣ ꯑꯅꯩ ꯑꯅꯩꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯝꯃꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯃꯦ ꯖꯨꯟ ꯊꯥꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩ ꯅꯝꯅꯉꯥꯏ ꯀꯟꯅ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯅꯉꯥꯏꯗꯃꯛꯇꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯃ ꯊꯥ ꯑꯃ ꯑꯅꯤꯁꯤ ꯈꯤꯇꯪ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯦꯟꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯑꯩꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯇꯧꯅꯕ ꯑꯩꯅ ꯔꯥꯍꯨꯜ ꯀꯧꯔꯛꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯒ꯭ꯌꯥꯟꯁꯤ ꯇꯥꯔꯕꯣ ꯔꯥꯍꯨꯜ ꯀꯧꯔꯛꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯔꯕꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯥꯍꯦꯕ ꯈꯥꯟ ꯁꯥꯍꯦꯕ ꯈꯥꯟꯁꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯅꯝꯃꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯇꯤꯝ ꯑꯅꯧꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯇꯤꯝ ꯑꯃ ꯑꯩ ꯄꯨꯜꯂꯦ ꯄꯨꯜꯂꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯐꯖꯅ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯅ ꯃꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯒꯗꯕ ꯀꯟꯇꯦꯟ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯁꯦꯝꯃꯛꯑꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯃꯤꯔ ꯅꯠꯇꯦ ꯔꯥꯍꯨꯜ ꯃꯌꯥꯝ ꯅꯨꯡꯁꯤꯗꯅ ꯍꯣꯏ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯃꯤꯔ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗꯨꯗ ꯔꯥꯍꯨꯜ ꯒꯤ ꯔꯣꯜ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡ ꯑꯟꯖꯂꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯀꯣ ꯑꯟꯖꯂꯤꯗꯣ ꯃꯌꯨꯝ
ꯑꯟꯖꯂꯤꯗꯣ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯈ꯭ꯔꯕꯅꯦ. ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯁꯃꯤꯔ ꯀꯧꯋꯦ ꯑꯗꯨ ꯃꯌꯥꯝꯅꯕꯨꯗꯤ ꯁꯨꯝ ꯔꯥꯍꯨꯜ ꯑꯅ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯔꯥꯍꯨꯜꯒꯤ ꯔꯣꯜ ꯂꯧꯔꯨꯕ ꯑꯗꯨꯅ ꯔꯥꯍꯨꯜ ꯑꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯗꯨꯅꯦ ꯔꯥꯍꯨꯜ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯩ ꯃꯤꯡꯁꯦ. ꯑꯟꯖꯂꯤꯗꯨ ꯀꯩꯅꯣꯗ ꯆꯠꯈ꯭ꯔꯦꯕ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯈ꯭ꯔꯦ. ꯑꯅꯧꯕ ꯑꯟꯖꯂꯤ ꯑꯃ ꯑꯩ ꯊꯤꯔꯀꯥꯟꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯇꯧꯔꯛꯑꯅꯤꯀꯣ. ꯅꯝꯃꯛꯑꯅꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯩ ꯍꯟꯗꯛ ꯂꯥꯏꯚꯀꯨꯝꯕ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯊꯥꯕ ꯑꯗꯨꯝ ꯇꯧꯕꯗꯣ. ꯑꯩ ꯍꯟꯗꯛ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯗꯒꯤ ꯑꯩꯒ ꯄꯨꯟꯒꯗꯕ ꯇꯤꯝꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯗꯨ ꯑꯌꯥꯝꯕꯅ ꯀ꯭ꯂꯥꯁ 10 ꯇꯝꯕ ꯑꯉꯥꯡ ꯈꯔ ꯌꯥꯎꯔꯤ. ꯃꯣꯏ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕꯅ ꯇꯝꯅꯈ꯭ꯔꯦ ꯆꯠꯅꯈ꯭ꯔꯦ ꯑꯗꯒꯤ ꯇꯝꯗꯕ ꯃꯈꯩ ꯌꯥꯎꯋꯦ. ꯑꯗꯨꯁꯤꯡꯗꯨꯅꯕꯨ ꯃꯄꯥꯟꯂꯣꯝꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯗꯨꯅꯦ ꯕꯦꯡꯒ꯭ꯂꯣꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅꯦ ꯑꯗꯣ ꯅꯝꯗꯤ ꯅꯝꯃꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯦ. ꯄꯥꯛꯅꯝ ꯅꯝꯕꯗꯣ ꯑꯩꯅ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ. ꯈꯤꯇꯪ ꯃꯌꯥꯝꯗꯁꯨ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕꯒꯤ ꯂꯧꯁꯤꯡ ꯍꯦꯛ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯗꯁꯨ ꯍꯦꯛ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯈꯤꯇꯪ ꯄꯨꯊꯣꯛꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯂꯧꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ. ꯑꯗꯣ ꯑꯅꯧꯕ ꯑꯟꯖꯂꯤꯗꯤ ꯇꯧꯔꯣꯏ. ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯡꯒꯟ ꯏꯁ ꯗ ꯁꯤꯡꯒꯟ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯕꯀꯣ. ꯁꯤꯡꯒꯟ ꯏꯁ ꯗ ꯕꯦꯁ ꯄꯥꯔꯠ 3ꯁꯤ ꯅꯝꯒꯦꯅꯗꯤ ꯑꯁꯥ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯦꯝꯗꯤ ꯑꯁꯂꯝ ꯈꯥꯟ ꯍꯥꯏ ꯍꯥꯏ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯝ.ꯗꯤ. ꯑꯁꯂꯝ ꯈꯨꯠꯍꯩꯕꯝ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ. ꯈꯨꯠꯍꯩꯕꯝ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯑꯩ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯑꯩ ꯁꯦꯝꯃꯛꯑꯒꯅꯤꯀꯣ. ꯑꯩ ꯖꯨꯟ ꯊꯥꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ. ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ. ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯦ. ꯑꯗꯨꯅꯅꯦ ꯑꯦꯝ.ꯗꯤ. ꯑꯁꯂꯝ ꯈꯨꯠꯍꯩꯕꯝ ꯆꯥꯛ ꯆꯥꯔꯕꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤ ꯀꯔꯤ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩ ꯍꯞꯇꯥꯃꯨꯛꯁꯤꯗꯤ ꯂꯥꯏꯚ ꯊꯥꯕꯁꯤ ꯂꯠꯂꯦ. ꯑꯩ ꯂꯦꯞꯄꯤ. ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯈꯔꯁꯨ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯃꯔꯛꯇ ꯑꯩ ꯕ꯭ꯂꯣꯛꯀꯨꯝꯕ ꯆꯠꯂꯦ. ꯅꯍꯥꯟ ꯑꯩꯅ ꯉꯔꯥꯡ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯆꯠꯂꯨꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ. ꯁꯣꯌꯦꯕ ꯈꯥꯟ ꯍꯥꯏ ꯁꯣꯌꯦꯕ ꯈꯥꯟꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯦꯀꯣ. ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯦ. ꯁꯣꯌꯦꯕ ꯈꯥꯟꯁꯤ ꯉꯁꯥꯏꯗꯒꯤ ꯁꯥꯏꯂꯦꯟꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯁꯣꯌꯦꯕ ꯈꯥꯟ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇꯁꯨ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨꯀꯣ. ꯍꯥꯏꯗꯤ ꯃꯐꯝ ꯌꯥꯝ ꯐꯖꯕꯅꯦ. ꯑꯩꯒꯤ ꯆꯦꯅꯦꯜ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯑꯩ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯦ. ꯕ꯭ꯂꯣꯛ ꯍꯥꯏꯕ ꯇꯥꯔꯦ. ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯌꯦꯡꯉꯦ ꯍꯥꯏꯀꯣ. ꯑꯗꯣ ꯑꯩꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯐꯖ ꯐꯖꯕ ꯃꯐꯝꯁꯤꯡꯁꯦ ꯆꯠꯂꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ. ꯕ꯭ꯂꯣꯛ ꯑꯩ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ. ꯑꯗꯒꯤ ꯑꯩ ꯑꯍꯥꯟꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯦ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ. ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯠꯇ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯂꯒꯁꯨ ꯃꯌꯥꯝꯗ ꯎꯍꯟꯖꯔꯛꯀꯦ ꯐꯖ ꯐꯖꯕ ꯃꯐꯝ. ꯑꯗꯣ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯒ ꯊꯪꯅꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗꯁꯨ ꯐꯖ ꯐꯖꯕ ꯂꯩ. ꯁꯤꯛꯀꯤꯝꯒꯨꯝꯕ ꯑꯗꯒꯤ ꯁꯤꯂꯣꯡꯒꯨꯝꯕꯀꯣ. ꯃꯦꯘꯥꯂꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯂꯣꯡ. ꯁꯤꯂꯣꯡꯁꯤ ꯐꯖ ꯐꯖꯕ ꯃꯐꯝ. ꯁꯤꯂꯣꯡꯁꯤ ꯐꯖ ꯐꯖꯕ ꯃꯐꯝ ꯂꯩꯌꯦ. ꯁꯤꯂꯣꯡꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ. ꯑꯗꯨꯀꯥꯟꯗ ꯅꯣꯔꯠ ꯏꯁꯇꯁꯨ ꯇꯧꯔꯦꯗ ꯍꯥꯏꯀꯣ. ꯊꯦꯡꯀ꯭ꯌꯨ.
ꯇꯧꯔꯤꯗ ꯍꯥꯏꯀꯣ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯦꯝꯗꯤ ꯑꯁꯂꯝ ꯈꯨꯠꯂꯩꯕꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯏꯚꯀꯤ ꯊꯥꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯇꯪ ꯉꯟꯅ ꯊꯥꯒꯦ ꯇꯧꯗꯤ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯀꯣ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯁꯦꯐ ꯈꯥꯟ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯂꯥꯏꯚꯁꯤ ꯄꯨꯡ ꯃꯤꯅꯠ ꯃꯔꯤ ꯃꯉꯥꯗꯤ ꯂꯥꯏꯚꯁꯤ ꯊꯥꯈꯤꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯀꯦ ꯍꯩꯁ ꯁ꯭ꯋꯦꯞ ꯈꯥꯟ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯂꯥꯏꯚꯀꯤ ꯍꯧꯕꯗꯩꯅ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯐꯔꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ